पाक्सदेमपम ओइबमर ओइबा पाउ खरा अपडेट तौजरी सही असिगी हौरकपदा गाड़ी एक्सीडेंट की थौदोक अमदा मफामसा पुन्ना मियोय अहुम लैखिद्रे अनौब सही लेसिंगनी कुलुमदोय हेक हौरकबा नोमिनिनी सनबा ngarang nubidaang pung 3:50 rom tarakpa adwaida Imphal West District की वांगोई पुलिस स्टेशन कोनबा समुरौगी ओइल पंप की मायोकनाबा लंबी की नकलदा लैबा पुखरी अमदा मारुति 800 अमा तासिनखिबा थौदोक अदुदा इराकनाबदगी रिम्सता पुखतुना लाइकनाखिबा मपा मसा अहुमक लैखिद्रे थौदोक अदुगी मतंगदा वांगोई पुलिस तगी फंगबा पाउगी मतुंगिना थौदोक अदुदा लैखिद्रबसिंग अदुदी उजुवादगी कोंखम जयंता अपोकपा कोंखम कुमार अमदी महाकी मचानुपी कोंखम आवे सही निफान अमदी कोंखम बिजुबला सही मरी नि हाइरे ngarang numidang waram कोंखम जयंतगी नुपी मपाम तफुंखोक्तगी उसुवा तमना लाकपदा समुरौ ओलपम मनाक्ता लैबा पुखरीदा लाइबक थीबा थौदोक अदु थोखिबनी पुलिस की रिपोर्ट की मतुंगिना नुपी मसा अनि अदुदी थौदोक थोफम अदुमक्तदा सोर फंखिद्रे वांगोई पुलिस स्टेशन की ओसी बसंतना लुसिंगबा टीम अमदा पुलिस की जिप्सी द मखोइबु समुरौ पीएससी द पुखतुना लाइकनबा होनाके अदुब पीबा मधु लुबा हेंजिलकपदगी रिम्स द पुखतकी रिम्स यावरकपदा डॉक्टर सिना नुपी मसा अनि अदुदी सोर फंगद्रे हारके अदुब कोंखम जयंतदी सोर लैरी लाइबक यंगसी आइदुना आईसीयू द पुसिंदुना लाइकनाखिबने लाइबक थीबदी महाक्सु ngasi ayuk नोगालमदाय पुंग 3:30 अदवाइदा लैखिदबनी हाइना पाउ असना मखा तारे नियम सुमना सानरोय खनरबदी स्पोर्ट्स यूनिवर्सिटी की वानथोक लैरकलोय फुटबॉल मसानगी ओना अपेक्स बॉडी अम्बु ओरिबा ऑल मणिपुर फुटबॉल एसोसिएशन फुटबॉल क्लब अम्फा एफसी बो हेरो सेकंड डिवीजन आई लीग की दमक कांगलोन चुपना नॉमिनेशन तविदुना काइनौ लाइब्रेरी एंड स्पोर्ट्स एसोसिएशन फुटबॉल क्लब क्लासा एफसी बो सरुग्यान बियु लोइनना आई लीग असिदा सरुग्यारुनवा टीम नॉमिनेशन तौबदा नियम सुमना खनदबा मणिपुर की चीफ मिनिस्टर स्पोर्ट्स मिनिस्टर अमदे स्पोर्ट्स डायरेक्टर मरी लेनबा अथॉरिटी सिना बियंग चंगपियु आइना काइनौ लाइब्रेरी एंड स्पोर्ट्स एसोसिएशन फुटबॉल क्लब की प्रेसिडेंट यांगलेम नोटोना क्लासा एफसी ग्राउंड काइनौ दंगासी पांगथोकपा पाउगी मिफम अमदा फोंगदोखरे मांगना मखा तारादुना हाय मणिपुर असि इंडिया की स्पोर्ट्स की पावर हाउस नि हाइना सकंग बिदुना स्पोर्ट्स यूनिवर्सिटी फावो पिरकलिबनी अदुबा नियम सुमना सानारोय खनद्रगदी स्पोर्ट्स यूनिवर्सिटी की उहानथोक लेरकलोय हाइके गान ngaina lakpada amukona yamda jaifa paujel pirakle Manipur puari ga sago natuna lakliba yamna maru oikhrapan damit kabui furup ki gangai thoram kumayasan lakpada thoram asiga mari lainai amadi aruwa thoram ni khanna thoram pangthok piriba iraisa khwaifuna maki mafamda all manipur united clubs organization amukona yaifa paujel pizari an amukona thokpa serolama fangdoragle seroladuna makha taradun hai poinu laurok loiduna ningtham matam संगलकप मतम वाक्सिंग थागी तरागा हमतोइनि फानबा मतमदा ताइबंग सेमबा मपुबो खुरमजदुना हराव तयंबा फोंदोकपा लोइदना खुनगी इमुंग मनुंगी अमदे बाखंग लैसासिना तौगदबा अमसुंग तौरैदबा सिंग ममुताना खंगनबा मथक थोंगबा मखादाबा अनिकी थाक्सी खासी लोइनना सतना लिगलम कयागा मरी लैनना पांगदोबा कुमै अमनी यामना ngaligai matam माइरोलदगी लेरकलबा खुनाइ लोनगा मरी लैनबा निंगथीरबा कबुइ सिंगी कुमैनि गानगाय नोइन मंगानि सुमना पांगथोपा कुमै असिगी नमित की ओइबा फजरबा वानथोकसिंग लैरी वानथोकसिंग असि खंगना कुमै असि मणिपुर मियामना हुपना सरुक यादुना पांगथोक मिनरबदी सिंजाक तुमि पाल तांगदबगी वखल मिदोकि नाट सनबिपु पामजना लौबगी मदौ थादोकपा ngamnabagi lambi amasu oigane yamna maru oikraba gangai kumai tha asida khungi nufasin pulap thoktuna khungi akoibagi ngakphai kanana kari tawrakli haina koina satuna yangsinbagi thawaisu yauribane Iramda Manipur kanglu furup kayana punna kunda minarakliba laibakamani asigum laba laibak asigi lamgi ngangkhai apunbagi saktam nungsi janabado matam chupagi hoina lengdana thambang ngamba ado gangai kumaina lakpa sida pibiba oirasanu haina amukona mafugi mafamda thawni jari haire miyamna anoba covid laisat asidagi section se natravadi komsing lising ani kulumdoi mikap miraw kholna thalagane Landarakliba COVID की साथीरबा लाइसत असिदगी ngakthokpa ngamhaudrabadi komsing lising ani kolomdoi asi mikap mirakolna pik thalava mama afa masin manau kaina bagi sahi am oigadorivani maramatuna fataba sahi haibadu oidana pa iramdam asigi miyamna matam chan anoba COVID asidagi section tharang lokharoba yamnamak tangai fade ain amukogi serolaman hairi serolasna hai all manipur united clubs organization amuko na matam chupada miyamgi mafamda iraipak iramdam gidamak punalepinna pangamnaraba philip lominaba amadi Pauzil pizaduna laksari bani punna hingminaba punna thengnaminaba punna sakutminaba haiba wakalol asida hiana miyang thamjaraga anoba sahi lesingani kulhumdoina lakpada iramdam manipur miyamgi ponsida
तुरेल इदै चेनबदा इंग तप्पा नुंगाई याइफबा चौखटपा तंगदु लैथाबा पुंसी मरेल अदु फंगबो ओमिनरसे मालेमगी मियामना अनोबा सही खुदिंगी नुंगाई याइफबा ओइरकनी हाइबगी असौबा थाजबा अमदा यामना हराउ तयामना अनोबा सही लाकपा खुदिंगी मियामना ताराम ओगदुना लाके अफबा नत्रगना फतबा सही हाइबसी तोंगाना ताइबंग सेमबा मफु सेमलगा थारगा नते सेमलगा थारगा थंबा नते लेफाक अदुदा हिंगलिबा मियाम अदुगी वखलोन थबक खुतव अमदी लेंगक बसिंगी लेंगक लोनगी ओइबा मौंग अदुगी मखा फोन बने मरम अदुना इरमदम मणिपुरगी मियामना अनौबा सही लिसिंगनी कुलुमदोइ लाकपसदा अराउ तयामना ओकपगा लोइनना अखोइना तौबा याबा लेबाक सिन थासिंग थबक सिंग पांगतोक मिनसी अमदी अखोइ मसेल नुंगसी सान लेमिनदबा वखल खन्नमिनरसी अखोइगी इरमदम मणिपुरगी मियामसु मालेमगी अतै मफमसिंगदा तौनरीबगुमना सही ओइबा नुमित डिसेंबर की तांग 30 बाय बाय की थौरम अमदी सही होबा नुमित जनवरी की तांग अमदा न्यू ईयर की हराउ मथोइ काबा थौरम सिंग पांगथोक्तुना लागली अदुबा अखोइ इरमदम मसिगी ओइरिबा फिबम मसि मुन्ना नैनदना अके फत्ता कानदबा सदिंग तौबा अमदी इथक इरंग कयागा लोइनना मतम भांगनदुना लैबा असि सुमलिब्रा हाबदो खनथौबु सुंगने मीना तौनै हाइदुना मयाइ काबनि सा सासिन थक्सिनदुना कानदबदा पैसा मतम मोरल डिसिप्लिन क्या पंगनबगी थवंगसिंग अदो पंगतौद तौसिनबगी हाइनबी असि सुमलिब्रा हाबदो खरा खनथमिनरसि हाइन अमुकोना अपील तौरगले अनौबा सही लिसिंगनी कुलुमदोइ असिना लाकपदा हानदगी हेना तामथिरबा कोविड-19 की लाइसद अमसु लोइनरपदा अखोइ हौजिक्ति अनौबा सही लिसिंगनी कुलुमदोइ असि मियाम भारा होनबा सही ओइगदौरिब्रा नत्रगदा मिकअप मिराव खोला पिक थलबा सही अमा ओइगदौरिब्रा हाबदो मियाम अदुगी मखा पोनगदौरिबने लेप्तना होंगलक्लिबा मालेमगी चखुट खोंगचत असिदा इरमदम मणिपुर असिगी मियामसु यावजबा ngamjaba हाइबसे यामनबक मथौ ताबा अमनि मसिगिदमक सही लिसांग सिदना अखोइ पुनमक होनमिनदुना लाक्लिबने होनमिनरिबनि अमदि होनमिनखिगदबने मियामना हौजिक पाक्तकना पांगथोकनरिबा अनौबा सहीगी अराउबगी मतौ असिना सही सुपगी पंजे खोंगचत असिदा अवाबा अमदा यावदना नुंगाइना हिंगजबगी वखलोल अदुगी ममी अदु तारिबने अदुबा मदु असुंबो ओइगदौरिब्रा हाइबदुदि लाकदबा मतमना पाहुम ओइगदौरिबने हौजिक्ति इंखलगलिबा नहारोनसिगी थमोइदा फाउवा बाय बाय अमदि न्यू ईयर की नुंगाइबा असि अंगकपा अमगुम ओइगनी अदुबो अदुगुम लपत नुंगाइबगी मतौ मौंगी मनुंगदा थोरकपा याबा थोगनिंगदबसें यारिबा मखै थोगनदनबा होनमिनसि अमदि याइफबा फंसि अदु ओइमिनरसि हान अमुकोगी मैकेदिगे फोंदोरकले साफमचा जादुमनिबो मियोइ खराना अतमना मिंगसत थीननबा होनबा तराइना लौदे फेडरेशन ऑफ हाउमे ताइबंग मीना लमदमसदा लेरकपदगी अवाना लैता लाइर मतेंग पांगनदुना लेपनरकलबा सिंगबुरोय तंबुरोय अनि असि काइनबा यादना लागले मसिगी नुंगसिनबा मरि असि थोगाइनबा होनबा ngasi सु लेप्रे अदुबा इंग्लिशिंग अनि तारागनि फंदगी ओजा साफमजा जादुमनिगी लिसिंग मखादा चिंग अमसुंग तमगी यक्सलाई लैबा फुरुक खुनगा मंगागी अपनबा येलो मिसिगी सक्तम अमदि इरमदम कन्ननबा फेडरेशन ऑफ हाउमी थोरखी हाइना लुप असिना थादोरकबा सेरोलमना फोंदोरकले सेरोलसिना मखा तारदुना हाइ ngasi सिंग अमसुंग तमगी अपनबा नुंगसिनबगी मरि अमा उरकलिबसे फेडरेशन ऑफ हाउमी की सरुक यावरी हाबसदा सेनिंगाइ यावद्रबो वफमने मसी उदबा लुप खराना चिंथनब होनरकपा असि लाइबक थीबनी डिसेंबर 18 की डिस्कशन अवार्ड तारे हारिबा डिस्कशन अदुना लोंगसाई कुन मनाक थोकिबा एक्सीडेंट अदुदा मियोइ मपन लैखिदबा अदुगी खन्ना नैनबा अदुदा सफम जाजादोमनिना थमकिबा वफम सिंग अदु तुंगदा असिगुंबा लाइबक थीबा थोक्तनबगिदबक ड्राइवर खरागी सोशल बैकग्राउंड खरा थंबगिदमक सफम जादुमनिगी मिंगसत थीनरब होनरकपा असि तराइना लौदे एक्सीडेंट करमना थोगलैदगी हाइना नैनरकपा ड्राइवर सिंगी सौरकपा कैरेक्टर सोशल एंड फैमिली बैकग्राउंड अमदी साइकोलॉजिकल मेंटल स्टेटस नैनदबा यादे मरमदे एक्शन खुदिमक टेक्निकल एरर दगी थोपो होइदे ड्राइवर सेक्शन दबा थोंग गाड़ी थोबगी चना कंगलोन ngakतबा मय काबा सिंजाक सिनरग गाड़ी थोबा मेंटेन हल प्रॉब्लम मरम ओरग एक्शन थोकिब्रा हाबदु नैना फम थोकपने असिगुंबसं सोशल बैकग्राउंड दगी कंडीशन अदुन ओहलकपसु अमने अमरोमदा प्रोफेशनल ड्राइवर सिंगिदी मखोइदा रेस्पॉन्सिबिलिटी यामना वांगी मखोइना सोइबा मतमदा पैसेंजर क्यागे थवाई मांगबा अमदी ममन जामलबा पोचै मांगदौरिबनी असिगुंबसिंग थोक्तनबगिदमक खन्ना नैनरकपदा साफमजा जादुमनिना थमकिबा ओफमसिंदा थोइदों अकाइबा यावखिदे ड्राइवर लोइनमक्सु पनखिदे ड्राइवर अयामबना हाइबा ओइ असिना आउरगा ड्राइवर खरागे सोशल बैकग्राउंड खरा थमकिबने मधु थंबगी मरमदी ड्राइवर खरा थौसादा हाइबसी करमना ओइरखिबगी हाइबदु सौराकना फोंदोपने असुमना ड्राइवर सिंग अतमना इंसल्ट तौबगी वफम लेते तुंग दमियाम की आइफनरबा पैसेंजर क्या थवाई कन्हनबा थमखिबने
Wafam adugidamakta oza sapamsa Jadomanibo mioi kharana atamna mingsat thina bhonava aki akang pokhaliva amadi threaten tawrakliva fasdaba akam apetki wai watada amadi lebak masa tada bomongda insult tawriba mayamasi taraina laude masigidamakta Federation of Haumigi jutwengna thengnaba sem saduna leiri loinan illegal action lakhulaidabagi maram leite ngasi pawda professional driver kharana section dabadagi passenger amadi lambi da salamba mioi kya misi minhan angan khiba driver singi mathakta manipur driver association na gari paiba yaroi driving license ka kadabani haibo wafam ama phawba ta kidre masigi maramdi mara leiba driver sing kangkhatuna thamna bhonava amadi victim sing da asumba well fangtanaba sathaba thawngni hana Federation of Haumigi jutweng na lawi professional driver singi marakta gi asoibana maram oraga asian ha tholakpa matamda gari mapuna thaudang laukiba ngaktani atamnana Federation of Haumigi President S Jadumanina force confession tokna to Manipur Driver Association tongan ba maunda lanai mioi konsinduna amadi social media gi WhatsApp amadi Facebook group sing da defamation tawriba amadi aki ekang pokhalipa mayam asigi taraina laude karigumbo oza Jadumanida asoy engam phat nungda tholaklapadi masiki afafata responsibility Manipur Driver Association nan pugadabani loidan Manipur Driver Association minektuna Silang dun oza S Jadumanida social media da ifong phongna insult tawriba live threaten tawriba asigi matang da sengdo kadabane Sim Minister na Union Home Minister Amit Shah laktuna sangga gadawriba Susanpur Medical College amasung Marjing Polo Complex ta sariba sagol kangjai sanabagi mitamgi phibam singyang sinkre Union Home Minister Amit Shah na tha asigi tarukda Manipur da laktuna singgi district ta hanboi na Medical College oigadawriba Susanpur Medical College samadi Haingang Polo Complex ta fit samakun wangba sagol kangjai sanabagi modi sangga gadawriba asigi mangjawnana Minister N. Birena Satuna Yangsin Kre Susanpur Medical College Yangsin bagi khongset aduda Health Minister Dr. S. Ranjan RD Amadi PR Minister Y. Kemchan Susanpur District ki MLA Singh Bongsagin Balte MLA Khawte Bautinlan Hawkip Ngur Sanglur Singlun Thang Lazamang Hawkip Seb Secretary Dr. Rajesh Kumar DGP P. Dongel DD President D. C. Dongel Additional Chief Secretary Bonglukmang DC Susanpur Sarad Arozu Amadi Atai District Official Sing Sarugyaki Amarom dahangan ki Marjing Polo Complex da Sem Minister na Yangsin Kiva Adu Works Minister Govindas Konthaujam DC Imphal East KS Daina Amadi Atai MLA Official Sing Sarugyaki Susanpur Medical College Yangsin Khongset Adu Sem Minister na Colleges da admission tawduna MBBS tamliba mahiroi sing amadi tongan ba faculty ki official sing unaduna anoba medical college asida awara fal helaroi semko sakliba college asi loisinna Union Home Minister Amit Shah na yangsin gani amadi award ba amatal helaroi haksang prabha haibasi kutimaki farabani haiki tungda Susanpur headquarter ki base ground toibong des Minister Martial Art Academy Manipur ki makada often gym amasu sangkaduna miyamda khusinage Haingangi Marjing Polo Complex ta sakaliba fit chama kurwangba sagol kangjai sanabagi modi asigi phibamsu Minister na yangsin ki modi asisu Union Home Minister Amit Shah lakliba tang tarukta lakpa asida sangaramgani haire Urban Local Body Municipal Council Panchayati Raj ADC singi election atu matamda pangthokpiu Surja Kumar Urban Local Body Imphal Municipal Corporation Panchayati Raj Singi lamtana ADC ki leiriba mayam asigi matam loikhrabasu sarkar asina matang matam chana election tawbidava asigari gino Athoba matam da pangthoktan leiriba election sing pangthokfiu aina khangabo kendragi MLA O Surja Kumar na pami singa unabada phangdokre Mana makha taraduna maruina Urban Local Body kunga daruk Municipal Corporation leiriba asi sahi helaba phawwa election tawraktava Notice ama thoktu na administrator kya appoint tawraga election asi action tawbagi mami ama ururobasu hausu phabo matam sangna election tawraktabana Urban Local Body Coordination Committee kawwa apex body ama semlaga election tuna tawgadabani haibaga loinana tawdrabadi khongjang sangsin gani haibu phabo leire maramadun hiram sing asigi matangda miyang changdra election asi athoba matamda pangthokpiyo sarkar asida tawgi haina khallabadi karigi ngamloi dawribano hana suphangdorakle Nakalamarom dana afaba MLA habasi miyamgi sakthung matabadune afaba MLA kadai ba kobaki harabadi miyamgi sakthung mataba miyamgi sakot thorang ki damak thadarakli basen pamseng miyamda chapchana johon baduni hana MLA karam siamna phongdokre
Wafam masi langtawal ASC ki manung chanba mafam manga da nauna sagat ki ba community hall manga sangga pagi thoramda MLA na phangdo ki bani. Community hall sing asi development committee ki khudang da makwada sel pira ka san bangak tani haradune MLA na makha tan hai. Afaba MLA oina ba hona bagi manglan mangphau na riba asi polling station sing da riba development committee sing na mateng pangwi badagi ne. MLA sing ki saktung chapchana phangan ba lengak so afaba lengak ni hai gane. Maramasna ano bukumza lising ani kun gahumdoi horak baga loina na community hall sing asi sangkado na miyam da khusina bani matung da sumiyam ki thabak sing mapung phana manung mapan faun uhan na tawrok pang ngamgani hai ke lambi thonggi matang da falla duna bhang hai punabaga si semkat na balupa crore ani lairaga su covid-19 mai una ki badagi lenga ki sel thonggi phibam phatta bada langthawal ASC gi ona kumza lising ani taraga tare tagi lupa crore taraga ni thoi laifam thokpada crore taruka lakum fu khak tangare kumza lising ani kun ka mathoida lupa crore 5.03 ki thabak sing work program da phong labasu expenditure sanction lauraba matung da house cancel tawraga lairi hai ki house lupa crore manga ki process tawduna lairaga su thabak sujin bangamdre work program phong labasu miyoi aman apan ba pi duna lairi haradra masi punamak langthabal ASC ki miyam na punna khangmina se maramde thawang si manipur gi ASC kunthra da thoktaba thawang ni hai ki langthabal ASC ki thabak torom sing matam sangna bhot karamba miyoi amana thengjinduna lairi masimak ASC gi oina yamna laibak thibani haike forest guard lobagi wathok return test haidok tringaida amuga na recruitment pangthokna na hona ba yaroi lenga ki umang loisang gi damak kumja lising ani kunda pangthokiba forest guards amasung allied posting lawna na ba return test ki result laukthok pi amasung Hairibasi lautok tripo forward loisang asida anoba recruitment sing satharakpada yabangam loi ana Association of Written Test Candidates for Recruitment of Forest Guards and Other Allied Force 2019 gi Secretary Sukham Bidanandana Fongdokre awapam masing asi press club da pang thoki papaw gi mifam da fongtok laduna mak na hai posting asigi written test adu February 13 lising ani kunda principal chief conservator of forest amasung MOFF na January kun ga mga lising ani taraga mapanda thokpa notification gi matungina pang thoki bane hausi sahi ani hajilak laba forward written testing atugi result haidokta tuna leiringai gi sarakta loisanga sigi makedi gi forest guard humbutra lawna na bagi recruitment amukana pang thokna badi deputy secretary forest and environment amasung climate change principal chief conservator of forest aiba serol ama piramde haire hariba thawangasi association asina yaba ngamloi haibaga loina na pang thokriba written test aduda candidate lising ahom sama kun ga mathoi henmana saruk ya khibani haire democracy gi wan to khangrabadi manipur marubhumi da atar gulab thava taduna tokani MPDF democracy sat balibak amada ruling amadi opposition pullaga sarkar salai bai basi democracy gi culture ne masibongak nasat pangam draba lebak adu gi sasan adu marubhumi da atar gulab thava gumbani habase ruling amadi opposition oriba MLA humfona khangba dargar oi haina manipur people's democratic front gi secretary sapam samung na thadorakpa serol mana pangdorakle serol asna hai ngasi mag ruling amadi opposition ani ngang nariba lawnariba asibo democracy gi masala haibasi samkadal amadi birodi ani gi apunba MLA humfona munna khandhabiu manipur yamna pikpa square kilometer ising kun gani thoirom chawwa mising na chawrang na lak 35.82 rom leiwa Agra district ki mising na hiana yamba manipur gumba ama ram raja oina na bahai badudi oin bahai badudi penamok laiba amani hana MPDF na lawe MLA humfuna sarkar gi ata khangpiu MLA humfuna puksel chapmana na thabak tawpada ngamloi daba amata leite lengjen mana biu asoi balai rabasu tanaraga semdok piu madunatana kwaka lairongi maungda leibak sasan tawrabadi manipur karam chawkhat kani manipur isu ma am malairi kharadang pallabada Border dispute India and Myanmar in the sector of Manipur, Zuko Bhili. ASD Afaspa Thabak Phangdabagi problem. Delimitation MLRA 1960 Povi Plantation Asinasing Basingni. Isu Kudimak MLA Humfuna Dola Doligi Wafam Tinatana Lingzen Chapmanavada Thabak Dominavada. Midna Kupada Loisin Bayava Ngatani Manipur Assembly Second Segment Umpugi Voters in Amatik Saba Quatigi Wakal Labasing Lady Idana Manipurgi. Taragani thui suba state assembly election 2022 gi February thada pangthok tuna NBN halusing ba laingak amali singani kun gadi thoi gi March gi sachat kun ga mathoida se minister oina wasak lawduna ngasi sahi phaga da tha ari makhai rom dangare miyam na wakal leiba sing leire haiduna manipur gi assembly segment homfu dagi praja sing gi mihut oiba singna
ngangnariba nainariba kaya asina lamdam asida leiriba praja singju mana tawning ba tawwa nongwai paibana nongwai pangkap kafa rape tawwa molest tawwa huran bamdi corruption tawriba sing asi MLA humpuna phoksel khojel manana sasan tawbiyo afun ba India laitringai afun ba Manipur laire afun ba India ke constitution laitringai afun ba Manipur ke Manipur State Constitution Act 1947 laire afun ba India ke election tawtringai afun ba Manipur election di Manipur State Election Rule 1948 ki makada member yang kai humdoi khanduna parjagi phutna khanduna sarkar salaiba hukraba Manipurna karigi damak 1950 ki October 10 ka mangada Parsi state oikibano aduga Assam dagi khaidokiba Nagaland na lising amaga sampan homfogo humdoida full fledged state special status protection under the Constitution of India Manipurna kamtaukiba amaksu Atal Bihari Vajpayee Prime Minister oiringeda North East ki visit amada Nagaland state ki deficit ko kiba lupa crore sampan ki package lauthogiba khudingma Rajnitigi unity laikibanani habasi MLA humfuna khangbiyo MLA humfubangna Manipur asi marubhumi da thaba atargulab tahan bigano Ziribam da desam gi kungamathoi suba foundation de pangthokre Ziribam hostan da pokalakiba anabasing ningba kaina hankiba ngaktani hinglaga satkiba kay yaude El Bilak Desam gi kungamathoi suba foundation de thoram Ziribam district council na sinduna desam gi office Ziribam babupara da pangthokre Thorong Gamari Lena Desam District Council Jiribam ki President El Bilakna Haikibada Maigilam da Free Education John Oinana Bagi Sangsilakliva Asida Jiribam Dadi Ozasin Larik Ningtina Sang Naina Tapi Tambi Bagi Mahutta Ozasin Tawning Ba Tawduna Leire District Asida Awat Bagi Awat Pangakta Ngairingai Asida District Hostel Asiga Thangna Leiriba Tamenglong Perzol District ki District Singki Anava Laikna Balakba Emergency Case Kaya Laikana Bagamdana First Aid Di Lairadana Doctor Forward Leram Daba Kayane Hanna media ki thong tamari leina basingda haijakiba laikhrabasu ngasi for positive response amata lakpa udre hostel ni hana jiri pamta emergency ki mathok tarakpada phangde ayambani ningba kaina hankiba ngaktani loina na hinglaga satkiba kaya yaude Jiribam district hostel refer hostel ni haina khangnare Jiribam da blood bank leidabana blood donate tawni lobasu ngamdre Tharunga mari leina na hana gi thaupuba desamgi marweba kyana nunggi oiba warol simpongdo kiba loina na pawmi singi lamda Thawai haksang yauna ahing nongthel khaidan ka thokpaga loidan thabak dawriba pamising dasu asamba kudol pitune kai khumna bodke Nagalamarom yengbada nungaitaba private video sing social media da thadorakpa haibasi nufi singbo khongkoinabani MMWO women wing yengbada nungaitaba private video sing social media da thadorakpa haibasi nufi singbo khongkoinabani haina MMWO women wing gi serolaban haire serolasna hai hogiba numit khani gi mamangda MD Ayub Apokpa MD Masjid Ali Sangai Yumpham 1 number 1 da leibana Lilong Turel Hanbi Ubak Thong mathakta leive Nabi yamaga yengbada nungaitaba private video amadi photo kaya social media da viral ohelakliba asi yamna leibak masa ta daba thawongne Lamda masda leiriba nupi khunaibo ikai feruk khumanba hawgalakliba naharol singbo lana lamsing biyaba asigamba video sing social media da thadokpa haibase Lamda masda leiriba nupi oibisingbo khonggoina bani MD Ayub Khan ki thawong MMWO Women Wing da namit nini ki manung da sangjara kadabani loina ne miyam khangna lale ana sengdo kadabani karigumba masida MD Ayub Khan tawge ana tawruriba anti social oiba thawong asibo MD Ayub Khan taraina lawduna tumina laithokpa taragadi logi oiba mateng lawduna sarak phangalagani social media da natai chadaba video kya thadorakwa asina hawgalakliba nupa nupi kya bo lana lamsing duna tunglam chatta Thokaning da batawdo kya thorak nabagi asoba maram amba oiragani ngasi noma kangdan nupi sing da sataba crime hangalakliba asisu hawgalakliba naharol sin smartphone sing lana sinarapagi maram amane aikoina matam sana asigumba thokaning da batawdok sing thoktanaba seksina sena huwa mathautai haina serol asina makatarakle makatarakba atop editorial gi kalam amadajo Manipuri nupi sina izat laina hingadabane Manipur da laiminariba tongan ba furup singi marung da marwaina midai haiba furup asina khara hina hiram kaya da mangjil thare Hausigo ribe state asida hiram kaya da gi pirakliba safu sing asida nupi singi chawraba thaudang leire Amarom da noma gi lepalaitana hengalakliba bosagi mamal asida khangba ngamdraba lairaba misam praja sing di noma gi sagsara amagi khanbada tasengna atopa sakwa thorangi bakal khanba ngamdre kari tawraga asi sara heloidagi kari thabak sugadagi haiba asina Lining oiduda leire tasengna Manipur economy da kham thengna fatraba lamdam amaso waire sel thunggi phibam da sathina soksilaba lamdam asida na koirana ake amau ithagi rangi akan ba nungsit amaso humlakli aikoi gi wakal mafung patriba in khalakliba harol sing
Maruoina fakang laisabisina humjilakliba noksida duda ngauri matang asida maiteisingi oina khwaidagi laibak thibadi mafung mari faraba. Masagi afafata wakal khantaba ngamlaba maruoina nupisingna mapal lamgi idakirangta dauduna masaki maramdamgi phije chakcha amadi manat ke wangbada miyam tinba mafam lambi sorok bazar da thorakpa asini. Furup ambagi tungki maraibak lepada furup ambagi nupi oibisingi chawraba thaudang lai. Matang asida mademsin bathungna fauraba Nepalian afava ima amapiu Prathivi joito tauge haike baningsingba kanagane. Mafung mari faraba afafata wakal khantaba ngamlaba nupisingna miyam tinba mafamda masagi sadong udhuklaga lempa hianbagi sanabigumba amalaglibasi lamdambasege furabasige afabani haiba ngamloi. Masagi chanabi asi miyam hupna thingawbana malemda laiminariba furupsingi maidai jati kalauba ngamgane. Nataduna mana pamba aningba maungda sathagiba taragadi hingminariba furup mayam sidagi maragdagi mitai haiba jati asigi fida lairaroi. Ifai funa thambiraba khongul adu masa masusingi haktakta mangantakan ki baibasi asing bazakot pagi kudam nate Manipuri nupi kya na mapalamda thabak tawriba amadi mai masing tamliba singna Manipur gi ja chokpa thabak kya tawre ana Manipuri students federation na mamangda wafam kya phongdo ki basisu tarai na lofam thokte imung manung gi ahlaman singna makoi bammi amamam oina na bahai duna mapalamda thadorga makoi na kari sukhang laroi mathagum maning pangdau tau banade masagi ja chokpa duna tana Manipuri haiba jati asibo atai lamsing gi mamangda khongoi na bane marmaduna masagi indri gi kudam phajin bangam daba midai nufi kharana maremda Manipuri nupi sing singthani ngai oiraba thauna lingjel ba mang thokna ba hona roida bane aroibeda content sing asigi markuiba pau khara asiba pau dam jariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kana badi subscribe tawi dribesna subscribe tawi romoloinana like and share tawu sukawi kanupna makpo amakhanna thaga jari